Kangla Pau ki Malrobi E Pau Sang Miam the Tamsari. PM Mudi September Tara Humdagi Ayuk Sampu the Tunglagani. Kangla the public meeting Pang Tulagani, Police Headquarter Amasum Secretariat Building Sangaramgani. Haojik2 Sai English ngani ka kungo humdogi me humdigi tholakhiba kangluk irang asigi matung ahan boina pungmari gi khongchat tha asigi tara humdoi da Prime Minister Narendra Modi Manipur da lakadori. Prime Minister gi khongchat manung Manipur Police ki nongna saba Police Headquarter amasum Secretariat Building sangaba yauna tuan project kya gi yatra holongane haidi. Pau source amana haibana Prime Minister Narendra Modi Mizoram Bairabi Sairang Railway Project Sangawi from Yon Lavatung, Namidasuki Ayuk Puntaram to Makai, Numidum Puntaran and Tipau Manunda, a kind of a flight to Sample the Tungagani, Loina, Mapamadura Pung Amarum, Suna public meeting a Madasarugia Rabamatung, Mapamadudi Amuk Kangla, Forta, Amuk Tungagani, Loina Kangla Pantuka, the public meeting at the Sarugagani, meeting a Shida Manipur Legislative Assembly member Kudimak Sarugiana ba invite Ogani, Adominamuk Prime Minister Lakpagi, Sidulasi. Weather ki makapon gani public meeting atu lower ba matunda kangluki irang maram oraga relief camp de lady ba miyam ga interaction ma pangtokani adomena ma interaction program asi Prime Minister relief camp haktheng na salaga unaga duri bra natragana video conferencing ki kuthang unaga duri bra haibesidi haujik makiwena final oitri madugi matung Prime Minister na mantri bukida na sariba Manipur Police Headquarters amasum Secretariat Building sangarangani loina project kaya amas yatra hulangani Housing Lady Basidul Plan Seeking Patungina Prime Minister Narendra Modi Numidang Werampung Marita, the Guhati Damak Impal Tadoki Biadi. Amaram the Prime Minister Narendra Modi Manipur Laka Riversigamati Regana, Mapam Kiada Security Force na Parks no operations at Tabayana, anti-social elements in the palm of the Tadoxin to Walapaya Hainesing Navamapum Kiada, Akan Mami Sanguna, Tabak Bekat Pahuri, Convoy Singamasum emergency servicing smooth when a Satpayana Lambiki road. Rocket sing clear to wigi thabuk yamna kan sathari masigi mazata haujik sathari ba operation ki thabas hiana mai pakna wigi damakta Manipur Police Intelligence Agency Central Paramilitary Unit singi marakta yamna toina coordination meeting pangthokli social media platform sing da ainia da bana tragan irang thuku yawa warol na sing basing thagat pra haibatu mari lena ba authority singna yamna kumni jengsin bagi thabuk sathari Prime Minister Lakaduri Sampuramas imphal gi jaga singda pamdaba thaudo amata thoktana bigidamak drone surveillance sniper dog squad amasung quick response team sing deploy tawun hari mara asida pawgi source amana Prime Minister imphal da leiringi manung mang se tawsin tawbada tona Bulletproof Gari imphal da thunglari hari adubu sab official oiba pawdi phangmangamdri Kuki Militant singna urkhul lambi gi molnom na passenger bus check tawdun akid Tuzung mapi khibigi thawdok tuna urkhul sound tension lady. Marang ayupung tarin makhairum taba matam na imphal urkhul lambi gi molnom khul mayada combat dress set pa apaba makul ki khulai sing paiba Kuki Militant sing passenger bus amabu kham duna manung da kakhalaga miyambu sek tawdun aki tuzung mapi khibigi thawdok naga CSO sing akan mamon condemn tarokli loidana thawdo duna maram warga urkhul sound tension lady hari Foothill Naga Coordinating Committee some Sagolmang area Naga student issuation and Niki Makeri bus ado Urkul Central Division Gimanung Sanalaiba, Tangkul Naga Pile some Odiba, Sanakai Tildi Urkul Tam Sakibane, Ado Ayupunta and Makairam Tabu Tamda, Urkul Lambiki Sarukta, Kuki Kulama Oina Ladiba, Moldom Kulmapar, Kuki Militant Singatuna, Gari Edu Kamnaga, Manung the Kakatuna freaking Tawa, Yauna. Passengers singaduna pairam mobile phone singsu sistoxin sek tokiamasum blank fire tawdun aki tuzungba pokon big thawdo kya sathakiba du akanwa mon kanem tawi thawong asi nagamiyam gi security amasum dignity bu kai pibani thawdo asi ga mari lena basingi make digi naga singda apology tawdraba amasum makoina sathakiba thawdok singadugi matangda mayek singna khanganda batarabadi madugi saba counter measures singla phakani Nagamiyam na Nagasingi Paripuri Yueva Lam Maning Tamna Amasum Dignity ki Wangmada Kaidong Medusu compromise to Remasum Kangdun Letoploy. Kuki Militants in the Nagas in the Kanava Hobi Taudoshina Apaba Mahikarish Puraploy Taudosiki Matana Kuki leadership Hamasuma Koiki
arm group sing na kedar sing sathari ka hen ma thong sing thingduna amaga nungsi sana santi une lamina na phona ga tabne Kuki militants sathaki yamna sakhata ba ma sum aini adaw thong sing adu mari rena ba authority sing gi makedigi sab action lakutuna sana kaitel imphal road asida sabak sin tawri sing asi asra ngam thona ba phona ga tabne asi guma thong si makata na sathara ko tarab naga sing gi security amasum dignity gi tamak sab sana thina ga ne haidi thawdo odu gi matanga Zokhan Kual haina ko wa Facebook page amada free movement at your own risk haina caption tharak thagalak ba miyam ihan han unakibane thawdo odu molnom da lari ko ki militants ngi kem gi footage viral oyakiba ama ko ki militants na thingna badagi makoi gi kem gi photo odu kara gumna lokre hain singna badagi bas adu khamla ba matung passenger sing hard yakriba phone sing adu seize tawkhiro na phone sing adu gi image amsum video sing adu check tawki aduma ko makoi na singnari ba photo sing adu thengna da badagi phone sing adu amu hana passenger sing da handoki ko ki militants ngi makai gi kara gumna yamna tumina makoi gi kem gi footage adu lorom gani signary haina atopa paugi source amana haidi adu Kuki militants ngi mekedi gi subsana bus adu khamduna sek tawkibegi maramaduri hauju phawi oina phungdora palitri panbe yabudi haukiba sahi english ngani gata kunga mathoi gi august marida sanagaithel village tagi khautre san kasungam sum nauksomi longlen kobanaga gi mi ani mapum khangna mangkraba matung august 9 gi nungthil pung ahumlom tabada ihang turel gi mapani gi patapum thara baksang wen pangki thawdo aduna maram oiraga ngarang Kuki militants sathakiba thawong aduna naga sing sauna tension lairi hadi pripak na utam gi maphamda awab phongdorakli haukiba tang taruki numidang pung 3 makhairam tapa matamda pripak ki lanmi sang red army gi keder tongbam Boris allies thangala pasi tarama pan hariba marupasi Red Army the United Base Area 707 Mobile Battalion Masagi Anaban Marwaraga Punsi Arobi Hitankri Marup Tongbram Boris na manung matam sadan laikita pripama sumasigi lanmi sang Red Army na thamoy su nuai ta phungdo poloy na laikidra ki maphamna ningtam yowol gi mapung phab ikai kumna butuna awaba phungdok sari haina pripaki Department of Publicity and Propaganda gi publicity officer Mangal Kuman Thadora Pasirol Aman Haidi Solasina Makatan Haidibana Laikidra Red Army Keder Tongbram Boris Allies Thangala Kwasi Visnupur District ki Thanga Moirang Timlekai the label Laikidraba Tongbram Bobi Amasum Tongbram Ongbi Abemna Boxaba Masan Pani Kunai Gimel the Kien of Tamduna Asawamasa Live Ina Kumba Kaidana Awanamabu Hantana Ying Shanavi Subu Shamdokuna Lebak Miam Gitavok down in Hulama Loiner Tuna India Langaki Miot Minedi Ningtam Basakapamana Kunayama Pronabagidam Ningtam Yol Satariba Pripakta Marup Tongbram Boris na Yoraki Red Army ki yang humdoi super base ki basic military training phanglaba matungda party ki kedar amo in army number 24085330 p duna mosak lorba matung masak thokpa Red Army amo raki Marup Tongbram Boris Allies Thangalakpa Imaleba Kanglipaku Thamoi sing nungsijaba apunba Kanglipa ki khanba masung mata thongba sing gi thangam sanaba honaba kanba masak thokpa asangba yowole mani athawba sina Manung matam sadana laikidawa sida pripa amasumasi lanmi sangu Red Army na awang matak ikai kumnaba pizabagro ina imung manung mari mata sagai nate yamso marup mapang sina thingna huriba awabada thamoy sokna saruk yabagro ina athawba sigi thawaina mapugi lekol tinduna ina singna pathab oirasunu harakli UNC gi ban haukre mapani gi sanglak patrak sam gi matata maugeta pandun ledi Nagasing ki apex body ama oriba UNC na Indo-Myanmar border fencing amasung free movement regime ki mayokta sangsilak ihan hanboina government thabak tharam singda cooperation pidabigi khongjang amoina narama sunga sigi lona ba hingnongyai digi Manipur gi naga taba lamsingda lalon iti ki thabak tung thing bigi khongjang sangsin bawkhre UNC ki khongjang asi hokiba August 23 New Delhi da Ministry of Home Affairs ka issue ki matangna wari sana ki badugi matungda yanaba purakung ngamkidaba dugi matungani UNC ki meke di phungdo raklibana makoi talib demand sing asi phangdriba phawbada makhata khungjang kya amasu sangsingani India amas Myanmar galona basarukta lairiba ngamkhai ki saruk asi puna kilometer lising amag satrukani fuhumtini kariguma Ministry of Home Affairs ki meke di Haojik sathariba border fencing ki thabasi mapung phana lusinba tarabadi Manipur Nagaland amasum Arunachal Pradesh ka lona riba Myanmar ki kilometer lising amarung ki jagada khundari ba nagasing asigi sangthok sangsinda pumthing ki batawani Loinana Myanmar gi Nagasinga lainaramba mari tatki batawani
Free movement regime asi 1950 dagi hauna satna rakhibani aduga 1968 ta amu ana masigi satna kanglon se nu samdokhibani loinana visa yaudana leba ani gi marakta kilometer nifu nifu pawa athingba amat yaudana sangthok sangsin tawbu yaram khibatu englishing aniga marida kilometer tarang thanki madugi matung amu kilometer tarang thanki aduga mamang se englishing aniga kunga margi february dagi free movement regime asi scrap tokre Central government ki mekai dige free movement regime makhatana satna hankida ba amadi border fencing asi maru oina yumthangnari belebak sungdigi ain kaina mitop sangchilakba drug amasung nongmai lalon ba thingnabi gi damaktani aduba UNC gi mekai dige di India amasung Myanmar ani gi marak laidiba naga homeland gi marakta lami gi ba boundary lekti maram madura naga singna India government ki policy asi yabangamlai India government sa thariba thongsi inhuman oiba amasum naga miyam gi mathaktu war thukani border fencing amasum sathok jasin athingba thamba haibisi naga sing gi culture pari puri amasum community gi oiba mari etu akaiba pibani naga sing gi mekei gi naga sing amasum khoi gi land da effect ogada projection pakhatpada naga miyam hana tandarang modabani Indo Myanmar border sathok jasin tawda makhalamati gi athingba thambe yaroi naga homeland gi area da lariba imaginary boundary issue ki manungda naga amtabu detain tawa masum haras tawbi thong sathabi yaro hain fudoki amaromda UN sina sathaki ba khongjang sina maram oiraga ngasi imphal dimapur lambi da pot puraga lakpa gari amat imphal tamna sangak ngam khidre dimapur romda lakpa manpu pa gari sa maro mauget maya da pandim lagi athing ba su sagoladuna Sandal district ki lamkang khunau Sulam area masum sakpi karong area da su khongjang singkre no mako khongjang asina maram oiraga hosu phawbi oina thoning da thawdo amada thokpa leitri Senapati district ki taphau da mapani ki ta langtha amsu angangi sana thanoba purak patrak ama khongjang singchilibi sing pharaga gani gari tu yori polam singron la thakre yari Vice President ki mikhal sa thari numidang pung 3 makhai phal khang lagani Laiba asigi Vice President oiramba Jagadip Dhankar haksang phibam na maram oiraga resign tokraba matung hangdun laidiba pharmacy mentionana ba ngasi ayuk pung 10 dagi hauna Parliament Building Room number 101 Basuda bot thadana bangkre bot asinu midang pung mga phau thadana gani duga numidang pung 3 makai re mikhal gi phallak thokani mikhal asidi NDA gi mirep CP Radhakrishnan amasung India block ki mirep Supreme Court ki former Justice P Sudarshan Reddy ani ki marak lamba tamri NDA gi oina ngasi ayuk pung tara tapu matamda Prime Minister Narendra Modi na ihan hanbo oina bothadaki mikhal asida ahan electoral college asida puna MP satreka marf ko mathu levi ki manungda Lok Sabha gi MP sawaga ni fugani thoya masum Raj Sabha gi MP saniga marf ko hundoini masida Raj Sabha gi ahang busit masing taru amasum Lok Sabha gi ahang busit amalai mikhal asigi majority ma asi sahunga maudraga mathuini Mikhal asida NDA ki oina MP samriga kunga manga na support tawri masida YSR Congress ki MP amani amaram opposition India block ki oina MP sahunga kunga mari na support tawri aduba masida BJP ki MP mapan BRS ki MP nipana mikhal asida bot thadana lepki SSD gi MP amakak lairi basisu mikhal asida boycott tawri independent MP mapan gi manungda ahumna kana gomba amatada bot PB gi wakham leitri amaramda RLP gi MP Hanuman Beniwal amati Azad Sajaw Sawaspati gi MP Chandrasekhar Azad ne India block ki candidate ka unakre MP asina India block ki mirepta bot piraba yai mikhal asida NDN MP masing yamna laibi state singi phibam yengsinna bagi minister in charge haptur mikhal asida mai paktabi yadi haina kan honari Kuki lalhabu singa passenger singi mobile phone namdra munmra senaba singi mathakta action lakhalu SANSA ngarang ayu pung 3 makhai digi nipan phau gi manungda khulai matik sana paiba kuki lalhabu singa sana kaithel dagi imphal tamna lakpa passenger bus amago molnom da namduna khamra passenger singi mobile phone namduna munba amadi nongmai kap thoktun aki kang pi khibagi thawong adu sagolmang area naga student association SANSN akan mamoni yani du phungdoraki Association ki president Sankhui Raikhan na kuyek bidun thadura ki basyorul sina hairibati koki kulai pai singa duna makoina lairiba kema madi area sing passengers sina video namle habi ki maral siba galona na bus adu bunumai singdonda namduna khamlaga passengers sing gi mobile phone sing munba galona video recording tawbra haini yengbagi thabak sa thabak galona nongmai ron khra su kapthoki heri thawong aduguna miyam mi pai ba khole oirangliba thawong sina lambi paring sida miyamna satok sin tawbuda lives safety oidabaga luina right matli
maram aduna madi leina ba authority na athubada sangbi baga loina ngarang gi thawdo odur siena basing mathuk action lokhat piyo herakli Nepal mai hore Prime Minister Oli pham thadokri khosong naraba miam Nepal gi parliament Prime Minister yauna minister singi mayum mai thakri social media da bai de ora pa juwa de phu paw manam ko gi DSP ne haiba protest over mioi de nomai kapu haiba order pi kheba mioi ba myam changna phu budagi laikite so hari Nepal legan social media for portal khudimak thingjin khibe ki mayokta miyam akan mo khongjin changchilak ki Prime Minister KP Sharma Oli pham de tokri report am ki matuna leba du gi Army Chief General Ashok Raj Sigadel Prime Minister Pam Thadok na bakhan kibaga loina administration passion na ba thawang na khutke hari serak sida katham du airport da flight khudima cancel to kibaga loina airport ki thabak thoram pura muk lepri Nepal thulak pipa political crisis solution hana bagi panamda KP Sharma Oli na ngase all party meeting kauduna oration pura na bagi matana khanaki adobo masing yamna ba protesters na akan mamon khungjang sakchila pibaga loina Kathmandu da leiba Nepali Congress Party ki office Prime Minister ki mayum President Ramchandra Paudel ki residence amasum Parliament amadi Supreme Court na singba mai thaki serak sida New Delhi na akhana ba warul ama thadok thoktuna Nepal na leidiba Indian punamak mikup na hom singna leinaba amasum Nepali authorities singna pirapa guidelines singna na sana bakhanki report ama ki matungina Prime Minister Oli amasum atai minister sing asa angam yawdan atop leba sian khina ki matang na army ki mating ni khiari India today ki report na hai Oli na masala ying na biki minda katham today Dubai da satna tharang toki amasum lenga pai bi yauri ba tai minister sing su army na masama sa ki mayum de ki airport phau purai minister sing hodo hunjin tawbada helicopter banga se na ki hari laiba ki mafam sin muthuna curfew ki athing ma thamdana miyam gi ihau lakshin na bu honara basu miyam akan mamong khongjang changchila pu loina lenga ki ayam bolution sing mai tha phoraki bane social media portal thinkibi me thawrak liba miyaw I holaksina na ba nomai kap gi thobok hawju phawi oina miyoi kullom hena sikri haina KP Sharma Oli gi legana social media portals na thingjin gi mathakta shakti lana sisina duna senja thumja gi thawong pak sina sathi happy me miyam akan monga khongjang changchila khibani miyam gi ihau laksina na ba Kathmandu Lalitpur Kochi province amasung amadi Makawanpur na singba mafam kyara curfew ating mathamjilak pa nigi khongjang changchiliba miyam some security forces ki marta akan mamon ko thoknar tenta na sumna miyam na thamjaram ge du Haojik2 na di miyam paus mata solution jarage mas mukhata bano babte miyam punag namin